ngasi numida waram phongkiba tongan manipuri sephongsing amasum thokiba thoudok wathokising dagi maroib ipausing myamna thamjagi ahanbada panam pausi dagi lokosaraga masage mayumda tumduna leijaba miyoi ahum hatlambagi thawong kanem tawi paliba lenga asigi mathakta miyamna social boycott lathokle kokomi masage mayumda tumduna leijaba mitei ahum tamthina hatlambagi thawong kokomin akan mamona kanem dokre paliba lenga asina haibawa lawdabaga loinana lenga asigi mathakta miyamna social boycott tawre hene su kokomin lathokre Lampel lebe UCM office ta pangthok pa pawgi mifam amada kokomi gi coordinator Jitendra Ningombam hai me ahum dagi leptana state asida tholak tibi irang asi nem tharakpi gi mahutta hena dum henjilakpi gi phibam da lakwi masagi mayumna tumduna lairingai da mito mian cha singna sangsilaktuna yellow mi singi thawai lawkiba haibisi puari to khwai digi nuai ta thong amakhangni Assam Rifles na ngaktuna lairinga da kamdauna sangduna nongmai kaptuna thawong si santa chathan kibno masidana tana AR yauna security force na ngaktuna thamniba mafam amada kokijo kangluki masing yamlaba nupa nupi kya sangsinduna mitegi yum sam hena leiba mafam ama takhai temkhai bada yengduna leibigi thong kokomina haksina lawi AR na aikoi kanbigani haibigi wakhal thadolasi aikoi isana isa ngaksabana tana atopa pambai leirai ki maana makatana hai lamdam sigi miyoi lak kya gi khongsat ama satpaga loinana state asida hojik thokli birang siga mari leina tha sigi manga phawbad assembly mi phampang thoknaba miyamna warep lawkiba du pali belenga asina thabok oina onthorakre amadi lamdam sigi laiminariba yellow furup singi wakhalon chapsana khanglaba furup amanasu assembly mi phamasida Saugwatanaba thamlakibu wapam lepakthibani loinana miyamgi apamba warep tungoinaba lenga asina haibi wata daba haina ngasidigi lenga asigi mathakta miyamna social boycott tawre haina su phongdokhi haidi atopa pawmana hayang Assam Rifles ki mayokta park sana khongjang sangsinana ba sem sakre hayang August 8 people's curfew against the Assam Rifles haiba mass protest ama sathana ba sem saba loi haina organizing committee on mass protest against the Assam Rifles na lathokre Malum tulihal mamang kaida laiba laining thau khunjawgi sanglena ngasi pangthokiba pawmising unaba mada nauna semkiba organizing committee on mass protest against the Assam Rifles ki member Asem Nirmala hai hayang Assam Rifles ki thawong singbu yaning da utuna sangsin gidoriba khongjang asiga mari lainana ngasi tongan mafam singdagi lakpa maira pai bisingna mifam ama pangthoklaba matungda hairiba committee semani Hanak torbung Bangla kuki militants sing asibak sang phungani haina thaurang lakhiba dugi mayokta yaning daba utuna lamdam sigi nupis na sangsiluba da AR sing satharakiba thawong adu akan momon yaning de masidana tana bab wire da electric current hajanba poisonous chemical yawba spray season rakpa si lamdam sigi nupi singbu hatlagi haibigi matagum satharakpa thawong ne haina lawi lamdam sigi nupi sing na sokpa matamna karimata hairaktriba si nupi singbu karimata khandaba madi Manipur si Mutla sanu haibigi wakhalon ga sakmana heki maana makatana hai Manipur dagi AR laukthoktriba phawba khongjang sangsingani AR gi mayokta hayeng sathagadoriba khongjang asida lamdam asigi miyamna su paksana sathabiyo haina appeal tawki loinana hayengi khongjang asiga mari lainana Manipur gi governor da memorandum ama supisingani memorandum aduda Assam Rifles ki kahenba thawong si makatana tawhanbigano Manipur dagi AR khudakta laukthokko haiba wafam singyawgani amaramda hayeng AR gi mayokta sathagadoriba people's curfew asida lamdam asigi miyam ama Leingak employees ngamadi state force ti konsilo haki atopa pawmadana mo tumduna leijaba miyoi ahum hatlambagi thoudok Leingak ka Chap ama wari sanadri pawba asibak sang lokhiroi imunganu Bisnupur district ki Kwakta lamkai ward number 8 ngarang kuki militant sing sathakiba tamthiba thawong adu akan momong yaningde Leingak ka Chap ama wari sanadri pawba Asibak sang laukiroi haina thaudo adura laikhidraba singi imung manungi miyoi sna phongdorakli ngarangi thaudokta laikhidraba yumnam jiten sai nifugutaruk yumnam pisak mitei sai humpugatare amadi maki masanupa yumnam prem kumar mitei sai kuntragatare thawa yaudrba haksang ngasi rims ki medial sangna post mortem gi damak lakiba laikhidraba wai pisak mitei gi masanupa wai sanjoina hai koki militant sing na yumgi thong Kaukhaiduna sing thoklaga sumang da mibu tamthina hatpagi thawong se akan mamong yaningde Leingak ka Chap ama wari sanadri phawba post mortem loiraba so asibak sang lokhiroi tongan ba CSO singa tanaduna Leingak ka yanaba ama puraklaba tungda asibak sang logani loinana kuki militant singna lamdam asigi loijing luya da leptana sathariba thawong sing asi athubada loisinduna tangdu letaba purakna Leingak amadi mari leinaba singna khona biwaiki amoramda tamthiraba thawdo adura laikhidraba yumnam jitien gi manaun pa wai iyai manhai Koki militants na miyatina hatuna
थोनखिब तमथीरबा थाउदो अदुगुमना मफम अमतदा अमु हना थोक्तबो ओइसनो लोइनना लेखिदरबा युमनाम जितियनगी लेहोरिबा मसा अहुम अमदि माकी लोइना बिना तुंगी पुंसिदा हिंगमा यानबा लेंगाना मियेंग संगबियु हाइबा वाफमसिंग थमलकली अतोपा पावमना कक्सिंग केंद्रगी एमएलए यावना मिफम पांगथोखरे वरे मरी लखरे पीस कमिटी ऑफ 37 कक्सिंग ए सिन सिंदुना कक्सिंग डिस्ट्रिक्ट की डिप्यूटी कमिश्नर की ऑफिस ता कक्सिंग केंद्रगी एमएलए रामेश्वर यालुगुना तोंगानबा CSO सिंह क्लब अमरी लोकल ऑर्गेनाइजेशन सिंह सरुक यादुना मिफम अमा पांगथोक्तुना वरे मरी लखरे मिफम अदुना कक्सिंग डिस्ट्रिक्ट की DCSP अमरी कमिटी एसी मियुट सिंह सु सरुक याखि मिफम अदुना लौखिबो वरे सिंह अदुदि कक्सिंग केंद्रगी मियाम पुनिंगथिना ngak सेननरबा मथौताबा सिक्योरिटी अरेंजमेंट की थबक पाइखतपा अमसुम इंग तपा पुरकनबा अमदि लॉ एंड ऑर्डर ngaknaba केंद्र असigi manungda laiba सेंट्रल सिक्योरिटी फोर्स न डिस्ट्रिक्ट असigi DC अमदि SP gi खनरबा मतुंगदा मथौ तौबा याहन लोइनना हारिबा अयाबा सिबु असिसु पीस कमिटी अमदि केंद्र असigi तोंगान क्लब NGO सिंगा हाना तानरमगदबनि हाइबना सिंगबनि हाइनसु पाउस त फुंदुरकली मखासा थरक पोइना तो पावमना मितै फुरुमनि हिंगलिबा मखैदि मणिपुर मसे तागनि हाइबसि थाजबगी वांगमदनि KKL मितै फुरुमनि हिंगलिबा मखैदि मणिपुर मसे तागनि हाइबसि थाजबगी वांगमदनि हाइना कंगलैपाक कनमलु KKL मणिपुर की जनरल सेक्रेटरी लुवांगसा ngमखै ngakpana thadorакpa sirol amana haidi sirol aduna hai mamangai da manipur gi ningthauna saidangmi ayaba pirama kuki singkhak natana atai narol da kaukshilluba kuki punamak manipur gi tanthokhi gadabane ningtho palingi matamda manipur si singama sum tamhain ani thokna khaidok tuna lengak salairamde अपन बलेंगा मगी मखार सलाइ रमे दुबो कुमजा इंग्लिश सिंग मग सनी पान ग मौदुरगा मथुइ द ब्रिटिश ना मणिपुर खुदुम सेंसिन खिबा अमसुम मखोइ लेंगा लाइखिबदगी मणिपुर सिंग अमसुम तम हाइन अनि थोकना लेंगा खि असुम न सै यांखै ग तुरुक पालम्बा मतम मणिपुर अनि थोकना खाइदोक्तुना सिंग अमसुम तमना लैरिबा मियोइ सिंग मरक्ता सिंगसेप थाजिन्दुना नुंगसिनदबगी मरुहन खि शिडुल कास्ट अमसुम जनरल हाइबन सिंग मखल क्या थोकना खाइदोक्तुना लेबाक मियांगी मरक्ता नुंगसिनदबगी मरुसुन खि असुमना खाइबुं ताहलगा लेंगालखिबना ngasidi manipur miyam amaga onsin adun lan tawnadun leide mangda satkhatpa ngamdre chakhot lamjel maning handuna sele india lengakna ngasisu lepa leitana manipur gi miyam bu tokai hanana bhonari masigi mayek laraba khudam marang kaina leide atai mayam ama tokthoklaga phongphong sari bu khudam di home minister amit shah state asigi minister n berenda tamdanga u singina aina ngake hairakibaduni सिंगदना अमा हाइजिन तमदना अमा हाइजिन तौदुना लेंगा पकोइरे हौखिबजु नमदा अमित शाह न मोरेद सत्तुना माउन इम्फाल हेक यौबगा मोरेदगी स्टेट फोर्स पुनमक लाथोक्लगने हाइना थाजबा पिरंबा दुना मर मोइरगा कुकी सिंग मोरेद लेदिब स्टेट पुलिस पु लेहंदना बखोंजंग चंगसिन बलेप्ट्रि मसिना मरम ओइदुना मोरे तमना सखिब स्टेट पुलिस हुमद्रारोम टेक्नोपॉल पंदुना लेरखिब कोइरे मखोइगी मथक्ता सेंट्रल फोर्स ओइना थाजिंख्रे मसिगी वानतोक असि मुन्ना येंगलबदि इंडिया लेंगाना मणिपुर बु अनि थोकना खाइदोकपदा नतना सिंगदा लो लेहंद्रे हाइरुदबगी मरम लैताइखि सियोलदुना मखा तारादुना मणिपुर हौजिक थोकलिबा लान असि साइदांगलखिबा कुकी सिंगना मणिपुरदगी मकोइ तोखाइबा लम लौरगा तोंगान लेंगा अमा लिंगनबगी तौबलानि लान असिगिदमा कुकी सिंगना सही निफु सुंगना थौरांग तौदुना लाकपनि लान तौबु यानबा मखोइना पुआरी क्या सेमजिन सजिले ड्रग ललोन इथिक तौदुना लान संगदबु खुसु खुलाइ लेसलि अमसुब लानमी मसिंग यामनबगिदमक म्यांमार अमसुब बांग्लादेशदगी कुकी लिसिंग क्या लोना कोक्सिलि थौरांग माइ पाकलगनी खंदुना होखिबा मे अहुमदगी लानगी बेंगुल खोंगदुना मितैसिंग लानदारखि अंगसी मितै म्याम अमा हातुना मणिपुरगी मयोक्ता हौरिबा लान असिगी हौरकफमनि कुकी MLA तरा IPLF टीमदि केस ओननी मितै फ्रुमना हिंगलबा मखैदि मणिपुर मसे तागन हाइबिसि थाजबगी वांगमदनी मरमदि मणिपुर सि मितै लयोइख्रबी पाइपु सिंगी इखेंगतना ngaktuna samlakhiba lebangni masibu ngaktuna thamba haibisi mitei khudingmakki thawdangni maramsna lan asi thengnaba tabani amasum angamba yaudriba phawa sonakhigani langi potloidi kukina ngamlagana manipur kukilian ama leiragani mitei na ngamlagana kuki sing manipur leibi yaroi kanana ngamba haibadudi matamna khanglakani lan ama tawba tarabadi misimina di yawa haibisi mahoksani adubu misimina thoktana ba manipur amadi india lengakta loop asina thamningba wafam singdi kuki sing lamda masida saidang lakpani yellow minati maramaduna makoina tokhaiba leba natragana leingak tan ba sumdi haiduna lan gi mai suba horakhiba kuki singbu lale haijan ba galoindana tungda amuk hana asigum lan haujira roi haina hayanba mamangai de manipur gi ningthongna saidang hanbi gi ayaba piranbu kuki sing khaknatana atai narol da kaukshilbu kuki punamak manipur gi tan thokhiba
laan harokliba cookiesing soina tahanbagi mahutta national highway dagi yamdrabada kilometer kul lap mapamada pulap tahanba maru oina sahi lising kya mitegi puari ki sagonaraglaba thokpa mamasu maru oiba laifamni khanariba kauburo madi thangjingna sing mafam singda khunda hanba Manipur state darbar na cookiesing bu refugee oina thamnabugumna haujiksu refugee oina dumuk thamba madi cookiesing bu Manipur lenga ki thabak sinadaba madi bot lepa yahandaba haibisini amuram da lenga na handaki asina khudam oiraga tungna Manipur tongan ba lebak lingnaba honarapa kuting mapu thingnaba thabak paikhatpam thoe madi warep lokhatpam thoi hairenisu pawusda makhatana phongdorakli makha satharak poina to popom numidang pung taruk tagi khul singna mitop sangba thingkhre ngarang Thobal district ki nongpok singmai PS ki manungda leiba yaripok kakmayai khulda handak thoklibi irang asina maram oiraga khul ngaknaba leiba IRB MR singdagi numailau no hotnarama thong adu yaningda bu phongdokpaga mari leinana miyam goeba mifam ama phamkhipaga loinana khul singda numidang pung taruk tagi mitop sangba thingba yauna warep ahum lokre Phajathong Drakhong Ningel Kakmayai Malom Lairongthel Ngamuthong amadi Lairongthel Pitran singba khul singi club organization amasum maira paibi singna sargyadun ahal oiraba Irom Tombina preside tawduna pangthokiba mifam adu khul singi mut sinduna ngangkiba singna ngarang August mangage nungthul pung aniga makhairam tabada khul ngaglibi state force MR IRB digi numai lau no bo hotna rama thong adu yamna kana yaning deba wafam sing phongdona ki thawdo adu leibak thiba thong amadi kakmaya masum masiga akoi bita leiriba khungang singi ingna sikna leijaba phibamna yamna akaiba piba thong amane haina lawi amasung khungang sing asi Thobal Kangpopi amasum Kamjong district oh masigi singyagi akoi bigi border area oina leibina maram oiraga asiguma leibak thiba thong asi tongan ba lup natraga miyoi singna amuhana tawbidana ba khul singdagi miyamna apul tarokli loinana khulngal liba state forcing bu lauthokpidanaba makhatana adumak thambinaba mari lenaba authorities nge pungning singsinki Wangkhem Zilla Parishad ki nominee member KS Shoba Iron Ten Ningol Gram Panchayat ki nominee Pradhan S Kumaram Sungkhul Singh ahal kyana president members ngone sargya ki ba miyangi mipamaduna warep humlokhi warep singadudi khungangak na ba tharak libi state forcing digi kulai munana bo kona biaroi matungda amu hana thoktana ba mari lena ba punamakta apil tawba masakta pankribu khul singa sita numidang pung taruki matungda mitop sanghandaba sanglak patara bu su pau phaunaraga sanghanba amasum matakta pankribu khul singa sitagi state forcing lakthok handaba mari lena ba district administration haijana ba lemna khianisu pau sita makhatana phongdorakli Makasa tharak poina to papaw mana RDNPR loisangi joint secretary gi transfer order kakadabani PRI Housing Manipur gi law and order ki phibam phatraba matam asida RDNPR loisangi joint secretary oina thaupuriba NG Robin IAS pu Manipur lengan nauna order thoktuna jiribam district deputy commissioner oina transfer tawbasi matang matam sade maram sadaba mani mak transfer order du kakpiu haina PRI Edo Committee Manipur lenga ki puning singsilakli ngasi deputy commissioner Thobal complex ta leba Wangjing tentha CD block ki office ta pangdo ki pawmi sing unabagi thorama duda PRI Edo Committee Manipur gi spokesperson khangabo Zilla Parishad ki member KS Rasmon hai leba asigi asuklu raba tanpham asida NG Robin gumba mathoda pukning sangba haisingbo officer ama transfer to bahai bisi RDNPR loisangbo collapse oina ba sinbo oina thokani leba ki lana Maram oiraga mayum makai mai thatu pikraba madi lanjena duna relief camp sing da leiriba imung sing na nauna job card pi duna inmate sing sentok lambi hena sapana bo khotna riba officer asibu lenga na yamna thuna transport awba si maram sade upai leijadraba job card holder sing da awaba pi benai ki Rasmohan makhatana hai yamna thuna lenga na NG Robin gi transfer order kak pi yuhaina lenga ki puning sing sinari sing sile masum pawmi sing una badu da Sarangpat Zilla Parishad ki member Pes Heramani tentha Zilla Parishad ki member KH Priyo Kumar amadi atai Gram Panchayat ki pradhan sing su sarugya ki ai di amaromdana masagi mayumna tumlingai de miyathina hatlamba phawbur state amadi center na kayam kuina tumina laigadori bano committee Kwakta lamkai ward number 8 tagi yumnam pisak yumnam prem kumar amadi yumnam Ziten bu ngarang angan bayukta makoi masagi mayumna tumduna lainingar sin ko narco terrorist na miyathina hathiba bu committee for peace and social harmony kaksin akan mamona condemn tawi masagi mayumna tumlingai da miyathina hatlamba phawbura Manipur amadi central lengana kyam kuina tumina laigadori bano aduga masing thingamdana thajilagdiba central force ngasi mitai bu tamthina hat patupa madi yumkai mai thaba lantumangan takhanba yengba lakpu oirabra adubu matamna Manipur thadoktuna satpikro haina committee for peace and social harmony kaksingi co convener case
ꯆꯇ꯭ꯔꯙꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯀꯛꯆꯤꯡꯒꯤ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ ꯆꯩꯆꯠ 4ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯃꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯤꯇꯩꯕꯨ ꯌꯥꯝꯅ ꯑꯔꯥꯟꯕ ꯆꯥꯎꯈꯠꯇꯕ ꯑꯣꯏꯅ ꯎꯍꯟꯈꯤꯕꯗꯨꯒ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯕꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯕꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯇꯨꯝꯖꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯇꯝꯊꯤꯅ ꯍꯥꯠꯄ ꯇꯨꯞꯄ ꯃꯇꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯕꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯔꯕꯅꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯇꯝꯊꯤꯕ ꯊꯧꯑꯣꯡꯒꯤ ꯃꯤꯍꯥꯠ ꯑꯁꯤꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯅꯠꯇꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁꯇ ꯐꯥꯎꯕ ꯄꯨꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 3 ꯍꯦꯜꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯃꯐꯝ ꯀꯌꯥꯗ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯦꯔꯧ ꯁꯨꯒꯨꯅꯨ ꯅꯥꯄꯠꯀꯤ ꯌꯨꯝ 750 ꯌꯥꯎꯈꯤꯗꯨꯅ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯐꯤꯕꯝ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯑꯃꯠꯇꯅꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯗꯔꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯑꯃꯠꯇ ꯊꯝꯖꯗꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯖꯗꯨꯅ ꯎꯅꯖꯒꯦ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯃ ꯔꯥꯖꯚꯋꯟꯗ ꯍꯧꯈꯤꯕ ꯖꯨꯂꯥꯏ 10ꯗ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯛꯇꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯆꯞ ꯆꯥꯕ ꯂꯝꯕꯤ ꯊꯕꯛ ꯊꯧꯑꯣꯡ ꯄꯥꯏꯈꯠꯄ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯤꯗꯤꯌꯥꯗ ꯊꯣꯛꯇꯨꯅ ꯁꯣꯑꯞ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯕꯨꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯂꯧꯖꯕ ꯉꯝꯗꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯐꯝ ꯀꯣꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯈꯨꯗꯛꯇ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯌꯥꯎꯁꯤꯟꯕꯤꯔꯣ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯇꯩꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯁꯦꯔ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯜꯂꯛꯄ ꯑꯁꯤꯕꯨꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯃꯩꯇꯩꯂꯣꯟ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯝ ꯀꯌꯥꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯀꯨꯀꯤꯒꯤ ꯂꯣꯟꯗ ꯑꯣꯟꯊꯣꯛꯄ ꯑꯁꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤ ꯍꯧꯗꯣꯛꯄꯗ ꯑꯃꯗꯤ ꯄ꯭ꯔꯣꯑꯦꯛꯇꯤꯞ ꯔꯣꯜ ꯂꯧꯍꯟꯕꯗ ꯃꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡ ꯑꯃꯗꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯃꯥꯂꯦꯝꯒꯤ ꯁꯛꯈꯪꯅꯔꯕ ꯑꯃꯦꯔꯤꯀꯥ ꯄꯣꯏꯠ ꯋꯥꯔꯜ ꯋꯥꯠꯃꯦꯟꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯣ ꯀꯦꯞꯇꯦꯟ ꯃꯥꯏ ꯀꯦꯞꯇꯦꯟꯗ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝꯗ ꯊꯧꯅꯥ ꯐꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯊꯧ ꯇꯥꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯉꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ